Tongan-tonganba Department taret ke Lupa Crore lishing ahumga chaniga humpu mapan Lakh marifutara taruk lising marigi Senpham ngasi phamkhiba assembly Meephamna amatta oina yanaraba matung pass Toukhre. Ngasi phamkhiba assembly Meephamgi nungtilgi session da agenda number 5 oina Department taret ki discussion and voting on demands for grants asi finance ki charsu puriba Chief Minister nungthombam birana house da move tawrakhi. Chief Minister na move tawrakhi ba demand sing adude demand number 6 transport ki Lupa Crore kunmari Lakh humputaret lising marifutara humdoi. Demand number 8 Public Works Department ki Lupa Crore lising amaga chamapan ga humputara mari. Lakh humputara nithoi lising nifunipan. Demand number 9 Information and Publicity ki Lupa Crore tara mapan. Lakh yangkai lising kunmathoi. Demand number 16 Cooperation ki Lupa Crore nifu mari. Lakh humputara mari lising marifutara taret. Demand number 35 Printing ki oina Lupa Crore taret. Lakh manga lising yangkai. Demand number 37 Fisheries ki Lupa Crore marifu mapan. Lakh marifutara manga lising kuntranipan amadi. Demand number 44 Social Welfare Department ki oina Lupa Crore lising amaga chamaga supna mapan. Lakh kunmapan lising yangkai taret ni. Hairiba Senpham singa se mathang chahigi Mars ki tang kuntrama thoida loigadaba chaliba senba chahi asi fawbagini. Chief Minister nungthombam birana demand singa se discussion amasung voting gi damak move tawraba matung opposition gi member MLA O Surjakumar na demand number 6 transport MLA K Ranjit MLA K Megasandra MLA TS Lokeswar amadi MLA O Surjakumar na demand number 8 Public Works Department MLA K Megasandra na demand number 9 Information and Publicity amadi MLA TS Lokeswar na demand number 44 Social Welfare Department ki matang da Katmosan Singh pukalakhi Masigairoi nana MLA K Megasandra na demand number 6 Transport amasung MLA O Surjakumar na demand number 37 Fisheries ki matang da makoi gi oiba observation sing thamki Opposition ki member Marina Pukhalaki ba Katmosan Singh adugi paukum Mari Lainaba Minister Singh Haibade Transport Minister Kasim Bashum IPR Minister Dr. Sapam Ranjan Social Welfare Minister Haikam Dingo amade Works Minister Govindas Konthauzam gi mahuta Chief Minister Nongthombam Birana paukum pike Panbe yabadi Works Minister Govindas Konthauzam masagi anaba amana maram oiraga kasigi assembly session aduda saru yakide Mari Lainaba Minister Singh na paukum piraba matung Katmosan Singh adu withdraw tawki madugai roinana finance ki sarsu puriba Chief Minister nongthombam birana demand sing adu house ta move tawraba matung speaker T.S. Satyabratana demand sing ase pass tawre haina house ta thamki